संजित मियात कमरी लेनन इरोम चनु शर्मिलाना डेमोक्रेसी चटप लेबाग असि प्रजा सिंह अमत सेक्यूर ओइद्रे हन फोंदोखरे इपा इपु सिंह हक तक लेरकलब सुमांग लेलाबु ngak senura amuka hena sakhot hन बहना बमतौ ताई हैना चीफ मिनिस्टर इबोबिना फोंदोखरे Northeast Indigenous Peoples Parliament की त्रिपुरा चैप्टर लागले फेब्रुअरी 12 दगी 13 फाव त्रिपुरा ट्राइबल एरियाज ऑटोनोमस डिस्ट्रिक्ट काउंसिल की हेडक्वार्टर पांगथोकलगनी अमसुंग मणिपुर स्टेट एक्शन प्लान ऑन क्लाइमेट चेंज बु अथुब मतम सनन योहाना स्टेट असि की तोंगान तोंगान बसी एसओसी न तक्सिलकली मैम खुरुमजरे अदोमने यंगबिरबसे इंपैक्ट न्यूज नि आई ओक्रम सोमेंद्रन हौजि पुंजा से पावगी मरोइब पाउसिंग मियाम द पिजरी डेमोक्रेसी चटप लेबाग असि प्रजा सिंह अमत सेक्यूर ओइद्रे हेना अफवाग मायोक्त सही तरामंगा हेना सरा हेंदुन कोंजंग संगसिलिबी इरोमचनु शर्मिलाना फोंदोखरे इरोमचनु शर्मिला बुंगासि उरुपोक्ता लेब चराप कोर्टा चीफ जुडिशियल मजिस्ट्रेट इम्फाल वेस्ट की ममांग पुथोकलब मतुंग कोर्टा की थोकलगा पाउमी सिंगदा फोंदोकलमदा सासिनब खुथोकनबगी थौदोकता लैखिद्रब सुंगाम संजीव पुलिस ना हाटपनी मिहाट असिदा सीएम डीजीपी की नॉलेज लै मतमदुगी एडिशनल एसपी की ऑर्डर मखादा हाटखिबनि हेना हेड कांस्टेबल हेरोजित मसामंगना सेंगदोरकलब फावबदा करिसु तौदबा सिन ताकबदी डेमोक्रेसी चटपलेबाग असि प्रजा सिंह अमत सेक्यूर ओइद्रे हाबने मणिपुर आसपा थमलुबगी करि कानब लैरिबगी हेना मखा तानसु हंगलकली मतमदुदा सुखाम संजितपु मरालम हेक्ता पिसलगा हाटखिबासिगी मतांगदा अखोय तुमिन लेफम थोकते मिकअप थोक मतम ओइरे हेना शर्मिलाना मखा तारमखी सुप्रीम कोर्ट मंगनसु अपस्पा से मणिपुर अदुम इटर्नल ओइदना लैरदरा हाइबा वा मसु हाइरि अदु ओइतारदी मयाम जे अदुम तुमिन अदुम लैसनभम थोइबरा हाइबा मा आई सुमाइना खुसेमना सुमाइ हिंगिबा चिन भव तेंद्रिबसे सेन चुप्पगी मवंगदनी अने हिंगिबा पुछि महिंजे मयामसे करिमत खनदबसी करिनो हैना अना हाइजनिंगी अदुगा अपस्पा सिमक्ति मिलिटरी पॉलिसी होइना मसिदी जवाहरलाल नेहरू ना पालिङै प्राइम मिनिस्टर ओइरिङै मतमदा मसिदी नौना चंगकबा मर्ज तौखिबा एनेक्स तौखिबा नॉर्थ ईस्ट की लम मयामदु हाइदी सक्सु लोनजु कैसोमता तिनदबनिना कमाइना मखोजि टेकल तौगदगे थाजबा ngamdaba लैबाक सिंगनी मी सिंगनी हाइदना अदमाइना सेमखिबनी हाइबा वा अमसु लैरि सुमांग लीलाना मणिपुर की खुनाइद लौरिब थौदांग यामना मरु ओइ इपा आइपुगी हाक्तक चनादुना लाक्लब कुमय असिबो अखोइना ngak सेंदुना अमुका हेना साखोटन बहोनब मथौ ताई हैना चीफ मिनिस्टर ओक्रम इबोबिना फोंदोखरे मणिपुर स्टेट सुमांग लीला काउंसिल न सेंदुना नुमित 13 नि चुपना चाथादुना लाखिबा 12 सुब सुमांग लीला निंगथम कुमय इंग्लिश सिंगनि 13 13 लोइसिनबगा मरि लेना नंगसि कोनुंग द लेब इबोयामा सुमांग लीला संगलेंदा पांगथोकिबा थौरम मद चीफ मिनिस्टर ना अखोइगी खुनाय असिबो अफाबा अवनबा पुरंगना बहोनबद सुमांग लीला असो मतेंग अम ओइरी सुमांग लीला फेस्टिवल अमदि अतै थौरम कया पांगथोकपदा सीएल गी अवाब थेंगनरी बासिमक गवर्नमेंट अमुक अनिरक ग्रांट इन एड पी बदी लाइन थोई अदुबु सांग नाइन ग्रांट इन एड पी बमक्ति स्टेट असि सेल तुमगी फिबम येंगदब यादबना मतम खर संगनि फोंदोखी मणिपुर की आर्ट कमरी लेनबा लम सिंह द पॉलिटिकल की मसु संजिन मदि पामदे ngasi लेरिब सुमांग लीला संगलेन असे मतम अमगी लैखिद्रबा मदि हौजि हिंगलिब अहन लमन कयागी आसान बम येंग अदुगी ममल न संगलेन असी ओइरप ngambani hana फोंदोखी ngasi की थौरम द सरुक याखिब मणिपुर की स्पीकर टीएस लोकेश्वर मदि सुगनु असेंबली कॉन्स्टिट्यूएंसी की एमएलए के रंजित अनिना पिडोनु अवार्ड गोजेन अवार्ड बॉडी अवार्ड केटाउन आइडियल अवार्ड मदि केटाउन पॉपुलर अवार्ड फंगलब आर्टिस्ट सिंगदा सेल मदि साइटेशन याउना मना मथुम सिंग यंथोखी सुमांग लीला की आर्टिस्ट सिंगना लौबिरिबा कोई सोसाइटी द पिबिरिबा कंट्रीब्यूशन से यामना मरुइबा यामना कोई कस्टम्स कोई ट्रेडिशन मयामसी सही लिसिंग अनि हेन लेरबा मणिपुर की इतिहास से सिगा यामना साकोनबा अदुगता ei sai खंजनि वाइडली मरुइबा कोई समाज की सोशल रिफॉर्मेशन दा चौका कंट्रीब्यूशन पिबिरिबा आर्टिस्ट लोयबा लोयबा आर्टिस्ट मेरा पुनमसे इसागी तरफ की सरकार की तरफ की सोई ड्यू रेस्पेक्ट दाई नवा विजय
Northeast Indigenous Peoples Parliament की Tripura chapter लाखलिब February 12 तारामरी फाउबा Tripura Tribal Areas Autonomous District Council की headquarter दा पांगथोकलगनी ngasi second leba coalition for indigenous rights campaign sarkar ge temporary office the paumi singa unaba mada Northeast Indigenous Peoples Parliament ki working committee convener Wangkem Sar Chandran hai ki bada how ki bachai English singani taramanga ki December tarama thoi de tarahom doi fawa Khumal lampak kangsang de pangthok ki an Northeast Indigenous Peoples Parliament ki makha tarako oina India gi awang no poklam de leiba yellow missing bu amato oina pun sinduna malem gi laimai de yellow missing bu kan na gi pandam de parliament se makha ta na pangthok pani fongdokhi Parliament sida Tripura ki tongan yellow ngai de lerak laba furup tarama pana madi awang no pok de leiba state sing de lak pa yellow mi kyan saruk yaga da ba mi famasida the survival of the sons of the soil of Tripura haibira masida session ahum thokna khana nei nagani loinana parliament sik aroi benumita fundamental rights of indigenous people of Tripura haibira masida su session ahum thokna khana gani hari yellow mi kanan mi pandam de chathargli ba sigum parliament se makata na awang no pok lam gi atopa state sing de su pangthokani hari Northeast leriba aigu indigenous people singsi achina apunba pangalama sagalagadi aigu Northeast ki oina fight toroga government ga thingnaba yaba natragana individual level da community oina thingnaba yaba asi singje collective oina thingna minergadi pangal leigani amana amagi pangnungi moigi area du dar moina tawjabada pangal leitabado mapan gi force yauna ku chanjan minergadi asigi maru oiba pandam aduna masirida aikoina mayong nerbi jingsi khangdok minabam changi aikoi leiba indigenous ki manung dudusu issue ji karino ji khangdragadi aikoina karigumba iho ma sagarpa matamda madiga choba drawback ama aikoi matam leiba kibita mayong nei aduna masigum jingsi threaten indigenous people singsi masi gi survival si karmain tongna koina ngakdage haibado aduna mangda thamaga changjanba adum bakanoman Manipuri State Action Plan on Climate Change bu athupu matam da sanhan na miyam gi oiba khana naina bagi mifam pangthokre mifam ado Peoples for Human Rights and Climate Change Environment Conservation Network Northeast Dialogue Forum People Platform Secretarial Village Women Coordinating Committee amasung Center for Research and Advocacy ga punna kusam narga sinduna Manipur Press Club ta pangthokki bani mifam ado da law sing gi thabak tawri lawmi sing amasung organization sing asigi member sing saruk yakhi khana nainaba da saruk ya ki bawang loising lamdam asigi sahi khara asida ising isau khangthok thokpa masung ikang mayok na bagi awaba kaya mayok na hengalakle asig sing asi thengna na government asin athu matam climate change policy asi sana handrab hen asob awaba kaya mayok na ragni haiba wafam sing thamnaki Manipur State Action Plan on Climate Change si khoi mamangi 2013-14 the same loigre Manipur State Action Plan for Climate Change si Manipur ki assembly da khoi khana gi dabra na khali khanar mbaswai subject to correction Manipur ki assembly da puthoga khanaragana karamba mission sing mai mission nipan lebi da season yai karamba mission sing na yade haibana sing sing do khoi praja da gi feedback lawraba matung da haiba kano si policy si implement yam thuna thu matam da tawina ba haina khoi hona bani Manipur Pradesh Congress Committee na Yaripuk Municipal Council ki Councillor Laishram Ongbi Hari Pyari Devi amadi Muhammad Dilip pu Council asigi leader amadi deputy leader oina khankre nakalamromda committee asina Councillor Thongam Syamo Singh amadi Khunzamayum Thambal Singh busu Thawbal Municipal Council ki Congress Councillor singi leader amadi deputy leader oina khalle hari Puknung da laigan matin lahendan nabgi pandam National Deworming Day lakliba February 10 da pangthok lagani State Health Society na sahi amadagi taramafan pawbi manung leib angang lak tara lising humpu taret ka sani nifu da deworming tablets sing pi gadawri tin lehendan ba alvendazole hariba tablet ase Manipur gi school lising mari sani pan tara taruk amadi Angalwadi Center lising taramathoi sani panda yen thokan hana ngasi lampel da leiba Health Directorate ke office ki pawmi singa unaba the Health Services and State Mission gi Director Okram Ibom Sana fongdoki sahi amadagi ani fawgi manung da laiba angang sengda alvendazole har tablet ase tangkhai amakak pi gani loinana sahi ahumdagi taramafan fawgi angang sengda na tablet amamam pi gani hari maramasina lakliba February 10 da mama pawoiba sengna masa sengbu tablet ase soidana preserve yo haina appeal tawki Lekhom dagi lebak dagi aduga uphul dagi sanokpa angang gi pukta leba leganba til makhan ahum
ꯄꯨꯛꯇꯒꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯍꯥꯠꯇꯣꯛꯈꯤꯅꯕ ꯄꯥꯟꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗꯁꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 10ꯗ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ 4,816 ꯁ꯭ꯀꯨꯜꯁꯤꯡꯁꯤꯗꯀꯣ ꯑꯪꯒꯟꯋꯥꯗꯤ ꯁꯦꯟꯇꯔꯁꯦ 11,800 ꯁꯦꯟꯇꯔꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯑꯆꯧꯕ ꯅꯦꯁꯅꯦꯜ ꯗꯤꯋꯥꯔꯃꯤꯡ ꯗꯦꯁꯤ ꯑꯣꯕꯖꯥꯔꯕ ꯇꯧꯖꯒꯗꯧꯔꯤ ꯑꯦꯁꯄꯦꯁꯤꯌꯦꯜꯂꯤ ꯄꯦꯔꯦꯟꯁꯤꯡꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯄ꯭ꯔꯖꯥꯒꯤ ꯃꯐꯝꯗ ꯅꯤꯡꯁꯤꯡꯖꯔꯤ Sarai hau hai ba se khangla khangjil sejir dagi su hena sathi ba laina ne hab thim da ngasi lamfel pat leba RD wing gi female health worker training hall da International Epilepsy Day pangthokre numit horamadu Government of Manipur gi family health worker training school Trained Nurses Association of India gi Manipur State Branch National Alliance for Elders People Livelihood Research Advocacy and Chronic Diseases of India amadi ARDSI Manipur chapter IMPHAL khusam na sin duna pangthokhi bani health workers singa epilepsy madi seizure ani gi khena ba mari no haibadu ningthina khangu mathau tai haina thauram Dr. K. Santi Baladevi na phongdokhi Rashtriya Bal Swasthya Karyakram RBS ki makhada More da leba public school mahiro singi oiba lemna lai mu camp ama ngasi More da hodokre free medical camp asigi arno da mita Dr. K. Santi Singh na luching team amana Netaji Memorial English School gi mahiro mariputara tareta lemna lai ki lemna lai mu camp asida More da leba public school tarahum gi mahiro lising taru kunipanda khudong sab phangan ngani hari Hayeng February Mapanda Aina Thinkrab Lalalub UNLF ki Lanmi Sanglub Manipur People's Army AMPL Linkhat ki pasai kun mapan mapung farakpada Lanmi Sanglub basi bilamsing lamtak pagi thaudang puriba UNLF ki Military Affairs Committee MSC na Cherol amada Manipur da khundamin furupsa pumnamak ki mafamda anau sahi gi amasung ningtam yawol gi yaipa pauzil pirakli loina Manipur amasung Westia gi Lanmi Sanglub sing laikhidrab ningtam Lanmi lanfamda asopan nangbada gi soina irab Lanmi sing Kaisum sangda lairiba lusing sing amadi miyamda UNLF MSC na ikai kumnaba utpaga loinana yaipa pauzil pirakli yawoloi saba khulai paiba kharana fangloi da manglan gi pandamda thajaduna masa masa gi kana bakhara gidama government sangjaba gi thawong sing satharakpa loinana makoina yawoloi gi mingda miyam gi mayok pamda thawdokya tawsilakpada gi miyamna ningtam yawol da thajaba gi wakalsu asum masum hantarakpani haina su fongdorakli Amaramda Asian IM gi waroi sindi Nagaland manungda tawzagadabni maduda Manipur senahan ba yaroi miyam gi apam gi mayok ta India na thabak satharak labade miyam gi khusam narga mayok nagani hana su serola sida fongdorakli lamdama sigi nupi singa mayok ta sathariba miyo bagi wakal yaudra saram sa chatpa nupa sing asibusu miyam humna para tambifam thoi loinana ningtam hanjan ba lanjang sangshiliba wesia lamdam gi yaulup singa khusam naduna apunba lanjang da korkom sa saruk yagan hana Military Affairs Committee UNLF ki chairman KH Pambai na thador pachi role sida palakli Manipur gi pikrab tampak lama sida lairib labuki area singda yum sajanba gi matangda pau gi mifam pangthokre ngasi kaisam patleb Indigenous Peoples Association of Kanglaipak IPAK ki office ta IPAK amari kontha alu development organization kadon sindna pangthok bi mifam amda IPAK ki chairman sapam sa jadumani na phongdok ki bada Manipur State Assembly na pass tau kraba the Manipur Conservation of Paddy Land and Wetland Act 2014 na se maming tagi ngare pass tau kraba akan miyeng tham de hana phongdok he labuk sing asibu kanan na bagidama PIL ama haukiba January 13 da Manipur High Court tha khrem sung sayol ahum gi manungda ayab pirakan haba thajab lai hana su phongdokhi magna makha taraduna piklab iramda masibu kan amade mipal tang danaba mitop lam yon danaba labuk ta yum sajan ma tawdanaba amade yum sajilib singna su lepina naba appeal tawrakli Tampaki lamda leriba akhoi singyu lamda soigo khundabi yadi akhoi tungda lakadariba yerong singsi khalakanda akhoi mapane laiba mitok singda lam yonba yonbiganu haibagi appeal yontharkuiba labuk singda lawudum ubiyu yum sajanbiganu hauji hauji yum sariba singse khudakta lepiyu akhoi na government lapkhapiyu haina thariba PIL sina mai paklakpa taragadi soida so mai pakani mai pakpa taragadi mokhone sariba yum singda re mangani aduna khudakta yum sabu lepiyu
Mapur oibaga thokmi nakharaga hu thaktuna lairambadagi rimsta laikatnaduna lairakhibi nupi ama ngarang laikhidre hari laikhidrab nupi adudi lilong singkham makhadagi wasima begam sahi taranipan apokpa Muhammad Abdul Rasid ni wasima gi imung manungi miyoi singdagi fangba pauda wasima ga nika sonduna luhongna namagi matam ngaiduna lairiba sakmaijin ngakha patagi Muhammad Sharif Khan sahi kunithoi apokpa Muhammad Naziruddin ga sahi asigi January gi tang kuntareta nupi mayumgi pukri mapalda wari sanaki imung manungi miyoi singna wari sanari boy khanuna lairingai talakta Sharif na wasima gi manau nopa kurbanda nase hu thaklaga ta lehorabani hana phone tawraki hari Pawadu tabadagi imung manungi miyoi singna sangsinduna yengbada wasima phibam songna pukri mapal lairambadagi rimsna pukalaktuna laikatnaduna lakpani hari imung manungi miyoi singna wasima bu Sharif na hu pizaduna hatpani hana maral siraduna Sharif faduna serak pidribe fawba wasima gi asi waksang lawkiroi hari Marabak thiraba nupi macha ase hospitalized tawraba hospital da khujak pukhalaba matung aduda nupa mayumda amadi nupa masada ipawasi punamak asi khangalaba matungda nong mataso hanna yengba lakhidaba punamak asidagi awaba kaya khangaga lakhi nupi macha asigi mari mata sing chattuna hangthiba matamda yum masida thonglo laga leramki maram asina nupa asina nupi macha asibu wot nairaba matungda sumaina hu pithak lambani haibasi chapchana akhoi thajabaga loinana akhoi gi government ge leiribo authority singna police department na MD Sharif Khan hariba mahak asibu athubu matamda phabiduna matik chabadandi phanganbi Education tungya made afaba khunayam gi yanglen oiri adu Manipur gi hauzik oidib education system ase afagat handa ba yade haibagi pandamda education system gi mingda amu maikhum upsileba singa made SSA gi project kayada percentage kaktuna niyom lana seasonary singi matakta miyeng tham hauragani hana KCP poire maite luki publicity secretary Malem ngan maite na thador pasiro lamada khangalakli loinana amamam toina aseng basu mathigat pa hauragani hari Karingu mara leba miyo yawram labade kanagumba amatu ngakwi ngam loya madi akan mamiyang sang hauragani hana serola sina makatari matam kuina dagi season yadana lera kiba IMPHAL East District ki manung chana leba top mayai lekai gi iril turel mathakta sabat thong ai bi ingasidagi season ba haukre hariba thong ase top mayai lekai development committee na social activist and Indrajit na masage lejaba sel ki mateng pangduna numit taruk ni chupna semjil lakhibani hari Asugumba suspension bridge haibidi thong IBC satpu kopa yadana matam kuina sangna sa san chatpa amadi angang sing chatpa nupi angang chatpa khudong chado mayam sing adu ubiraga social activist amoina khogi mage songi sakhu thorangi thabakta thawai yobiduna thong asibu mana lejaba khalang puthok jaraga thong asibu matik chana semiba normal development committee ki taraf tagi amasung to rusla gampachal ki taraf tagi aina imungu hanana dainaba thongna thagatchari Center for Human Rights and Duties Education Manipur University in Aran Thong Singh Sathabagi Matangda Desamna Manipur University ki Vice Chancellor amasung Deputy Registered Hangkiba Wahangi Paukum MSF na Marimakong Samna daw mawang da ngasi faw pausi singda kumlakiba adu angak faw wi hana desam gi cherola manak hairi cherola sina makha taradu na Manipur University ki authority singna mahiroi lup singbu Kunek oina seasonaduna singchep thabagi thabagasi tawiganu loinana karigumba singba thawong asidagi thorokpa apapata punamak Manipur University ki Vice Chancellor Deputy Registrar amasung Center for Human Rights and Duties Education ki Research Associate Dr. Suresh Kumar lawgadabani hari Hairok Assembly Constituency ki manung chana laiba Sikhong Muslim kuldangasi BJP Hairok Mandal ki State Councillor ningthaujam Deten Singna Sinmi Singhi scheme amagi makhada labor card sing yanthok ki bagaloina Sikhong Turel nauna saba somehow we breeze su haunabi matung ina sanga khre ngasi ke thoramadu da Sinmi nifuni panda makoi kanaba sing fangna na bagi ahanba khongthang ona labor card sing yanthok ki bagaloina na walhoriba kendra sig labor sing da su athubu matamna card sing yanthok la kan emadi form lodriba labor sing na athu matamda form lawna na basu khangal ki Maharaj Kumari Binidoni Devina Lamdamasi ki lawrama thaudang mu sakhang boy state government na sangnai rabi asibu tungi mirol na khanghauna na thorang lokhat kan hara Chief Minister Okram Ibobina fongdokre wafam asingasi Imasi Foundation Leimarol Khorzai Kolam di Jawaharlal Nehru Manipur Dance Academy Punna Kusamnaduna Madi Suba MK Binodini Devi Memorial Lecture JN Manipur Dance Academy ki Open Air Theatre da pangthokkiba aduga mari lena na fongdokkibani Chief Minister Okram Ibobina Hai Manipur khakta natana malem pumana khanglaba saknai raba aiba
Saisakpi artist amadi social reformer asina lawrama thaudang lamdam asigi miyamna kawbu chumloi aibi asi laikhidrabsu ngasi pau Manipurgi miyamgi pukningda adumak lengdana lairi hingli state government asina imasi foundation ka tanaraga tawbu yaba pangba yaba mateng pangduna saknai rabi aibi asibu tungi mirol na khangawna na hotna ba matam oire phongdokhi ngasi ke thoramadu ko mari lena saknai rabi scholar Rajkumar Singhajit Singhna dance of poetry gi matang da lecture pi ki loina na chief minister Okram Ibobina Maharaj Kumari Binodini Devi gi radio lila gi lairek on air khonjel lila Binodini phong ki loina na aiba asina iram dance drama loktak isai su utki tongan ba form da art form da oi ba yai as a writer oi ba yai magna koi gi samaj sigi as a social reformer amoina magna pibiram ba contribution mayam se koi pumna magna ai gi tawbam thokti imasina tawbiram ba mana pibiram ba contribution mayam se sidai da khara da orsu mateng bu pangani haiba tarti physically morally koina angamba hotnadana imasigi mafamda koi angamba koi contribute tawna koi mayam punama hotnadana koi tawsi Thasigi taranithoi Kerala gi Palakkad pangthokdoriba Gauri National Festival saruk yanan nabagidam Manipur dagi Tapasya a Center for Performing Arts ki artist sing saruk yarugadori masida pung solom ulagadaba artist sing hayang February mapan IMPHAL thadolagani hari Students Union of Kanglai Park SU kena pangai hautal leiba Sainik View Gateway School bu matam kaktana thingjin kre Sainik View Gateway School the class 12 tam okram Rimson kobu mahiro yamabu ngarang school as ki oza Vidya Kant namaram leitana tamthina phurakpadagi Rimson gi mama mapana ngarang SU ke da complaint tawraki loinan hiram asigi matang warawsin purur naba SU ke IMPHAL East head office ta Sainik View Gateway School ki mioi khara laknan khangallu bada school asigi maikai dagi usu thawai da wai wata season aduna lakpa ngam loi harakpadagi school asi thingjin bagi ware basi lawki bani hana SUK IMPHAL East branch ki general secretary loitongbam Suraj na phongdoraki thokriba thawdogasi ki matangda Rimson gi imung manu gi mioi amade SUK yauna school gi mioi sina waroi sina puraktriba fawba school asi hangba yaroi hana phongdoki baga loinana karigum bathing basi gi mayokte school hanglaman labadi maduda thorakpa afafatak pumba school na pujagada bani hana Suraj na phongdoki Education की दमक तक कोई फना बखना जब सिदा असुम फना सेमजरी ऑर्गेनाइजेशन अमा सिदा यामना उसी तब की मोंग दा कोई ना लाखपी वहाय मतम दा वारी शाना जहाय मतम दा ना तई चादा मोंग दा हाय तारे को लाखपी द्रबनी ना हयेंग दगे होरगा हायदि हजि तगे नम होरगा स्कूल से कोई गार्जियन सिंग अदगी अंगांग सिगा यावना ना स्कूल अथॉरिटी अमदी अखोई गे यावना ना वारीशन प्रोडक्टिव फावदी स्कूल से मतम कक्तना थिंगजन बाहाय ना कोई लखथोकसरे कोई स्कूल से मई ले थवक थोम सिंग लोई थिंगजनजरे अदुगा कईगुंबा मखा तारकपदा हाय तारे कईगुंबा तौरप तारगदी कोई लौथोकसरिबसि वांगबदा स्कूल असिदा सुम तौरप तारगदी मदु थोकबा रेस्पोंसिबिलिटी खुदिंग स्कूल अथॉरिटी अमदी प्रिंसिपल ना पुगदने वफमसे थमजरे Safe Environment Campaign Committee amadi Joint Forest Management Committee haingang anina tha sigi amadagi taret fawba haingang reserve forest ki area da sa tanba umang kokthokpu amadi lamai thabana singbagi mayokta drive sathabada ain kaina umang kokthokpu da senaba mioi tarani thoi farba matungda wakal tamina krahana Safe Environment Campaign Committee ki chairwol amana khangalakli loinana kanagumana sa hatpa amadi lanmai thaba thengnarabadi 9862584819 da paw pibiraktuna senaba miyo sing fawada teng pangbiu loinana lupali sing mangagi mana fangbiu hana makha tarakli Manga suba municipal amasung nagar panchayat mikhalda mai pakraba kaksing municipal council gi mai pakraba councillor sing wasak lawbugi thoram ngasi fangthokre ngasi kaksing municipal council gi conference hol pangthokiba thoram aduda kaksing municipal council gi vice chairperson gi chair su puriba y nandon athobi mitung amasung returning officer gi thau puriba SDO kaksing TH Saranjit na thoram pu oina saruk yakhi dauna mai pakraba councillor sing bu TH Saranjit aron wa ngakpagi wasak lawhanki
Asan bigai akham lekai de akham Biradwaza Singna mamang sahi English ngani taramanga gi July kunmanga da Directorate of Transport Manipur gi SPIO da tha ki RTI gi request amagi paukum pidana laibagi damak tha sigi ani da Manipur Information Commission na Transport gi SPIO natraga Director gi matak ta lupa liseng kunmanga gi fine numit kuntrani gi manung da thina nanraba order thokre hari lona numit taramanga ni asigi manung da RTI appellant na Palm live information sing adu transport ki SPIO natraga director na pir kinan rabasu khangan kre haukibe February ki tang tarukta amuko UCM amade CCS ki na sindu na satkiba Manipur ki tunglam chat ki dama khaiba miyam ki khongsat adubo Naga organization ani maming oina pallabada Naga People's Union for Civil Liberties NPUCL amasung Forum for Understanding the Naga India Conflict and Human Rights funits na ngarang akan memawang da yaning da fong do krana Nagaland Post Morung Express Eastern Mirror na fong lakli NPUCL gi president kahorngam zimik amadi funis ki convener lak pasui siro ani na fong do ki bada matam kuina de ki Asia na badi India government ka wari sanan na bahona riba se naga tabum fam sing khakta gi nate awang nungpuk lamdam pumna makini adu busat ki ba khongsara se na hona riba khudimak ariama da tahana na hona ri haina su fong do ki history ki matungina Manipur da lairiba singi lam sing kaidong da tam gi lenga ki saruk am oiram de haina su fong do ki amuko UCM amadi CCS ke gi project asina status da lairiba naga amadi atai tribal furup sing talibu maram sab demand sing adu fanghandan na sin bani haina su fong do ki Amaramda Organizing Committee Mass Rally for the Common Future of Manipur ki convener YK Dhiren thadrok pasi role amada khongsada da saruk yaki pumnama putawmal khangba amade thagat phongdorakli loirena khongsada sibu yana balaitana saugat lehana Manipuri Maitai Association of Bangalore MMAV ki president na thadrok pasi role amada su khangalakli Haukiba Thangjan Numita Thangweban Thau Ground ki Kumalampak Main Stadium for Manipur ki tunglam sat ki damak sat ki bamyang ki khongsat adu mapung fahan bagi damak Manipur da leiriba mipum kudimakta Uripok United Club Organization Uripok Toramum Lekai ki mobilization convener na thadrok pasi role amana thagat phongdorakli Hauzik ngasi nomagi sanabagi pauda taranithoi suba South Asian Games ki ngasi marini sanba numit fawbada Indiana gold medal nifunithoi silver medal tarahumdoi amadi bronze medal manga lauduna pumnamakta ki mangjil than chatli India archery team na ngasi sanaki ba compound team event medal ahum lawangam ki women's compound team da Purbasi Sudhir Jyoti Sureka amadi Lili Sanu ki compound team na gold lawangam ki loina men's team da Abhishek Burma Rajat Suhanan amadi Manish Jyoti ki team na su gold medal lobungam ki loina na mixed team da su India na gold lobungam ki Hauzi Fabada Sri Lanka na gold medal Nipan silver medal kunma thoi loina na bronze medal kunma thoi loduna ani subu position da lady Manipur University and East Zone Inter-University Women's Football Tournament ki winner oikre ngasi ayuk sana ki ba tournament si hanbal league match amada Ranchi University Jharkhand na Pandit RSS University pu panjal amasinoda maithi piramlaga tournament si anishu position ta ki bani tournament si aroibal league match adu dana Manipur University Vihar University pu panjal ahum sinoda maithi piramdana tournament si winner oibangam ki bani Association of Indian University New Delhi ki miyang makada Department of Sports Manipur University Nisinduna University sige sanabung da satharik liba tournament asida tongan ba East Zone ki University singda ki lakpa team Nepal na saruk yari tournament asida saruk yakiba Manipur University Ranchi University Jharkhand BRA University Vihar amadi Pandit RSS hariba team mari ase All India Interzonal Inter-University Women's Football Tournament ta saruk yaragan hari Manipur University के Vice Chancellor Professor S.N.K. Sharma, Manipur University के Dean of Students Welfare Professor N. Mohilal Amadi, IMPHAL General Secretary L. Ranjit Loinana, University asigi masak naibu miyu kaya nang asigi loisin ki football tournament adu da saruk yaki. Taruk Suba Lamlai Kendra Village Wise Men's Open 7-a-side Salau Curve Football Tournament RUB Pungdongbam amadi FLAY Yorbung ani mai pakre Salau Youth Union Club na sinduna satharak leba tournament si ngasi sana ki ahan lekta RUV Pungdongbam na EUC Kameng Khunja Upanjal manga ani da maiti pi ki baga loina na ani suba lekta na FLAY Yorbung na NEYO Sanjan mu Upanjal mari ani da maiti pi ki
टीम कुनिपान सरuk yaduna satharli tournament asigi hayang sanagadab ahanma league KKYWC Singjil Khunzao amadi CHYUC Chalauga anisubadana SPYC Saijang amadi STPB sector anina sanaragani hana club asigi general secretary na thadurupasti role amada khangalakli Ahan Barani Gadin All India Women's Invitation Football Tournament da Odisha amadi West Bengal ani mai pakre ngasi Kumalam Park Main Stadium sanaki ba Ahan League match amada Odisha ki sanaroi Susmita Dalai Sasmita Eka amadi Zabamani Toldu ahumna panjal amamam san chinduna Sikkim panjal ahum sinoda mighty bapiki Anisu sanaki ba league match aduna West Bengal na Jharkhand panjal ahum amada mighty bapi bangamki match asida mai pakraba West Bengal gi panjal ahum aduna Puja Rimpa amasung Gita anasan bangamki Rani Gadi nungi sai sam subamapo kumon ga marilena na malamda women empowerment amadi gender equality gi pausel pinan gi pandam da pangthok liba Women Football Tournament asida Railways team so saruk yabaga loina Manipuri yauna India ki tongan state singda ki lagwa team tare na saruk yari Jaliarong Sporting Union sindona satharak li tournament asigi hayeng league match ani sanaragani District Sports Association asindona taranitho suba Naurim Bhuvan Memorial DSA Trophy State Level Invitation Men's Football Tournament thasi kunipan nagi hauragani hari Manipur Football Association ki miyang makada DSA Kaksing gi sanabung pangthokudrbe tournament asigi entry fee lupa listing ahumga chamanga oibaga loinena form thazin bagi aroiba numitna tha asigi kun fawbuni hana DSA Kaksing gi General Secretary na thador pasiro lamana kanghalakli NYVA Nambol Naurima midi YMDO Hairanggoithong anina manga sub state level junior boys volleyball tournament ki final da lamba taunargani tournament singa si sana ki bahan semi final da NYVA Nambol Naurim na YVA ngairangbu point kunmanga taranipan kunmanga kunnamadi kunmanga tarama panda mighty piki ani sub semi final dana YMDO Hairanggoithong na yumbu odebadi YDCA Yurembam awang lekai bo point kunmanga kunmathoi amadi kunmanga tara tarukta mighty bapi bangamki Manipur State Power Company Limited sentang makada Youth Development Club Yurembam awang lekai na club asigi sanabung satharli tournament se team tara na saruk yari tournament asigi final match tha asigi taramari da sanargani Elite Cricket Tournament ki ngasi sana ki league match amada Cyclone Thangmaiban mai pa kibaga loinana chatharli tournament asigi final sangkre Manipur Cricket Association senduna luang samun leiba luang pokpa cricket ground chathari tournament asigi ngasi sana ki match adoda Cyclone Thangmaiban toss ngamduna batting hana sana nanaba warep law kibaga loinana apibu over kunthra manga da wicket mapan turaga run chama yangkai mari law ngamki masigi pakhumdani su batting sana ki ba traw kwa kaitel apibu over kunthra manga da wicket mapan turaga run chama sumna taret khak lawduna match ase run nifu taret mai thi banang ki bane match ase da Cyclone Thangmaiban ge bowler Jampu na wicket mari lawduna man of the match ki mana law bangam ki hayang tournament ase aroba league match amada Blue Hawk Khurai amadi YWC Langthawal anina lamba taunargani matanga swada bulletin ase tension jadring mango nana marui pausing amu na thamjari Sanjit Miat kamari lelena irom sanu sarmilana democracy chapalebaga sigi praja sing amata sekwer oidre hana fongdokre Ipai pu singa haktak tak lerak club semang lila bangak senduna amuka hana saukadan ni bahona ba matau tai hana Chief Minister Ibobi na fongdokre Northeast Indigenous People's Parliament ki Tripura chapter lagdabe February tarani thoi de taramari forward Tripura Tribal Area Autonomous District Council ge headquarter da pangtok lagani amasung Manipur State Action Plan on Climate Change wathu matam stanan bi hana state asigi tongan mcs forcing na taksil lakli